Miss Paodam Ming Tabiri Pai Panamoku Taram no Sabagarena Krumjari, Masigi Maru Paodam. YTB local the Sports University Natana Atayatopa project Paikat Payaroi Habagi Merari Machakre. Maheri Singh Taram no Paki Tauro Mama Pancho Cray. Luinana VSO Trophy ki winner Texam Football Club na Oikre. Mapungweba Pamu Kizari. 44 YTB local the National Sports University Natana Atopa project Paikat Payaroi Haina Ngarang Numidang Langchabal Kunau Dagi Lausi Kongjau Fauba Infal More Lambida Maira Paiduna Rally Chakre. Rally Eduda 44 YTB local the Sports University Nataba Atepa project Amata Paikat Payaroi government na lofam lokibagi sanfam lobasingna government da handokani Haiba Kolausing Lauki 44 YTB local land donors association na Sinduna Pangto Kiba Maira Rally Eduga Mari Lenana Konsepta Sarvya Kibasingna Fongdorapada government na Nifu 44 YTB local da India government na Manipur Gidamakta Top Topa Kudola Moina Pirakiba National Sports University Ama Sagani Haiduna YTB local da Low Uriba Lomi Singh Amadi local Sigi Akoibada Kundariba Kunjasingna Tungi Kalaga government na Lam Loksin Bada Ayabu Piki Tungi Manipur gi Sanaroi Singi Damakta Kalaga Yamna Hongba Mamalda Katoki Bani Masidi National Sports University Aduso Atopa Mafamda Sakre Adana Sports University Sabidra Banina Lam Singi Mapusingda Lam Singadu government na Handopi Gadabani Lam Sing Lobuda Handopi Draba Dugamiyangi Wakat government na Tabi Drabadi Makal Makakayagi Kongjang Sing Changsilagani Maduda Thorapa Fafata Daita Marilena Basing Amadi Manipur government na Pugada Bani Hinasu Fondorli. Sports University Natana. Ahum Suba State Level Siri Lily Festival 2019 Pangthong Nabagi Matang dengan si Chief Minister ki Office ta Organizing Committee ki meeting ama Chief Minister N Birena Chair Loduna Pangthokre meeting adu da Third State Level Siri Lily Festival 2019 chahiye se ki October thada Pangthong Nabagi Tarik Lep Nabagi Matang da Khanaki Benana Festival Pangthokpa Mafam Sing Khangdok Nabamasung District Level Siri Lily Festival Coordination Committee Semna Basu Khanaki Ngasi ki meeting adu da MLA Kasim Basum aduga Chingai SC ke Leiso MLA Funyar Alfred Kangam MLA Ukrul S Athar Chairman Ukrul ADC Dr. Yaroso Ngalung Principal Secretary Gate V Bumluang Commissioner Tourism na Chingba Miyakasu Sabyaki Uyok Chingya Club UCC Kakching Turelwama Ward number 5 na Konba area da Leiba Handak Pangthokiba Class 10 amadi 12 ki exam da first division da pass tawrolaba Mahirus Singbu okpaga loinana Puming Tawatpagi Tauramama Kakching Turelwama Community Hall da Pangthokre Tauramadu da Kakching SG MLA Waisu Chandrana Athoiba Michung UCC ki President M Tomaina Tauramapu Kakching Ward number 5 ki Councillor TH Kananbalana Akhanaba Michung Oibaga loinana Kakching Turelwama dagi M Rajkumar IAS amadi KSS Sivakanta IPS na Anina resource person sing wiki. All community development organization more Paodam na Sinduna Chayesege Hises LC exam da Mai Palaklaba Mahiroi Singh Taram na Okpaga Loinana Manamatum Yentopagi Tauramama Paodam na Sinduna organization na Sigi office da Masi Pangthokre Masigi Tauramadu da Paodam gi President RK Sanayama Technopol SPTH Bikramjit 43 Assam Rifles ki Major Rajiv Kumar SDO More Dinesh Kumar amadi atai police officer More gi tongan ba lup ki lusing basingna maruoiba mioi sing oiduna pangthoki masigi thoramadu da Paodam gi free coaching class ta yawba satra satri gi maratagi
Mark Wangna Fanglaba, Satra Singbo first, second, third, Kaidokladuna, Satra Singda, Manapiki. Luenana Pastor Laba, Mahero Singi, Consolation Prize Su Piki, Toromaduda, More Manungi, Mark Wangna Fangba, Topera Mayauna, More de Ladiba, Tungantunganba High School, Dendagina, Mark Wangna Fanglaba, Satra Singbo first, second, third, Kaidokuna, Mahero Singda, Manayan, Topayauna Amadi, Ecodomgi, free coaching class. Tabi Tambiba was a sing the so Achamba Kudol Amamam Tamki. Rimski Associate Professor Sapam Opendrona High Craig, Rims Hospitality, India Giwana, Kunipal Super Rank Tele, Aduga Hospitality, Achiman Amaoina, Chahi Yankaimanga, Rom Suraba, Tamenglong District, Tamay Degi, Isi Campo, Koba, Liver Cancer, Naraba, Muema, PMJAY, Gimakada, Haukiba, Tang, Amada, My Partner, Operation Pantotuna, KGM Makai Lumba, Tumorama, Lautokre Hari, Operation Adu, Tobada, Puntaruk Chunky, Aduga, E bottle, Tarusu, Kaki, Operation Nasi, Karigumba, Private Hospital, Natragana, Mapangi Hospital, the Pantopa, Oirabadi, Lupa, Mapaldagina, Tarafauba, Sangadabani, Adubu, PMJA. YD Makada Pangtopa Operation Oibana, Lubalising Humfurom Tamak Chunky, Sanpamasi, Rims na Putopani, Hodisu Makatana Hidak Lantak Chaba, Darkar Oibana, IQ Packets, Haiduna, Lubalising Ohum Chatru, Nutigi Piri Haina, Masi Rimski Medical Superintendent Office da Paumising Unabamada, Associate Professor Sapam Opendrona Fondoki. Masi Paumising Unabatu da Rimski Director Santa Madi Medical Superintendent Su Serbiaki. Usually symptom le bani na koi de lag theng lai for example si patient ji masu mag liver ki tumor size ahamba 1 month back time kind of mutam da 11 to 13 le housing na 12 into 14 yore ba adagi di right side almost right side liver je occupy tor mai 9 centimeter almost right side liver je occupy tor and so man theng le khamba symptom jam nei tab ne theng khang bisin na khoi surgery drug yom dum nei ba an operation ji tumor jam chagon to ni na risky oi ba National Health Mission ki makada asa oina thabak tawjariba Kakching ward number 11 dagi S Vijayana Naudan Bazar Angalwadi Center da ORS yenthokpagi thauram amanga se pakthokre Thauramadu Jing tablet Chabagi Kanavasing Aduga Mama Webising Amadi Angang Singda Karamna Kutsa Hangani Haibagi Matang the Su Takbiki. Foundation for University of Sanamahi Culture Amadi Lining Thau Sanamahi Taugal Kanglub Anina Sinduna Lalibatang Nipal da Nomaijing Ching Haina Kanariba Seloi Langmai Ching da Sanamahi Kyong Hongbi Thauram Pantolagani Ngasi Palace Compound Laiba Lining Thau Sanamahi Taugal Kangluki Office the Pangtopa Paugi Mifamamada Sanamahi Kyong Hongwagi Organizing Committee ki spokesperson Lashram Poirito na Hai Sanamahi Kyong Hongwagi Matanga social media singda Miwekiana Tongan ba suggestion Pirapada Taramna Oi Haidiba suggestion Singadu Sanamahi Kyong Hong Laba Matungda Committee na Kanaraga Lokatpaya Bathabak Lokalagani Nakalamarom civil organization Amana Pung Kunmari ki Sataun Togani Haidiba Sida Sanamahi Kyong Hongwagi Thorom Yawalakwa delegate sing Tengarabadi Makoibo take the Kaidana Yohan Biro Haina Apil Torli. Aikuigi Puruk Chasing Jiri Kasara Sam Tripura Amadi Myanmar Bangladesh na Singbada Lady Vasing Haying the Yahuna Sanglen Hongbagi Thoramasi Yawbiba Lakpigadaba Kayama Lay Maramasina Kuigi Haidiba to tell Saddown Nasita Vidiba now sing the shoe Line of Sanamahi Yong Hongi Nama can be the Haidakanda Makuida Komtok Pitana Mapung Pana Sanglen Hongbasida Saruk Yabinasi Madam Sanadagi Tanduna Laklaba Amade Hokiba Government na Namsinduna Tamlam Laba Tokhaiba Directorate of Tribal Affairs and Hillski Makada Pension Cell among Asigi Lengagna Tabakta Ontorokpa Asigi Damakta Lengaga Sigi Luchingba Chief Minister Ministering MLA Sing Amade Marilainaba Staff Singbo Hainga Latana Tagali Haina Nasi All Tribal Rights Protection Forum Manipur ki office ta Pangthokpa Paumisingo Nabada Forum Asigi President Joseph Rongmaina Phongdokre Mahana Makatana Phongdorokibada Hojik Lady Sarkar Asina Makata Bathabak Thoromda Matam Chana Yengsin Birakani Haibagi Thazaba Thamli Haiki
Ngasigi paumising unaba aduda All Manipur Autonomous District Council Retired Employees Welfare Association gi mioising su sabyaki. Yaripokta laiba Chingtam Foundation for Innovative Education gi recognition tawkibagi lamgi pata yengluba matamda semjin sajinba asaba pata oiramle wafam asi Kuyathong laiba KSA gi office da paugi mifamama phambada KSA gi General Secretary S Hemjitna phongdokibani mahana makata kibada haukiba lisingani taraga taruki July gi tang mangada Education S ki Joint Director Chingtam Foundation for Innovative Education da class 11 amasong 12 hangnabagi provision amadi NOCP duna council na recognize tawki hariba recognition asigi matangda Kanglaipak Students Association KSA na thigaluba matamda lamgi pata asaba oiramkibani haiki Mahiroi Semgatpagi Mingda Likhakiba School Asina Tamchiba Crime Ama Sathaba Haibasi Kunaya Segi Laibak Chibani Atai private school sing the Suasigumba Sizinaba Sasinaba Pata Sizinaramba Yabagi Chingnava Labana Miding Changba Hauragani Haiki Reflection to we school sing asi reconnection from the low kibra reconnection run the yori criteria sing adu manunda tangai phadam sing adu laibra amadi school reconnection run ngana school salariba haibasi lubasuna yengchenba horgani manmaduna school sing asina reconnection run gi criteria sing suna laina bu hona biu amadi apiba matamgi manunda criteria sing adu menkhana ba ngamdabadi school gi reconnection bose amadi kongshina kaktat piu haiba famasi kangiba student association gi mekadigi apito Seisopi Mandakini Takalamam na Haikre Haukiba Me Tang Taragani Balda Kasada Pangchopa Christian gi program amada mahana Fongdor Kibada Wahi Karada Kanagumba Karana Lana Sandotuna Viral Uhen Kibasi Live Chibani Wafama Singasi Press Club da Paumising Unabada Mahana Fongdo Kibani Mahana Makata Kibada Maha Christian Amaoina Maha Kiponsida Tokiba Todok Singi Wari Li Kibani Matamatuda video recording Tawina Tagana Tawdi Haiba Maha Karimata Kankide Maki Wafamadu Kanagumba Singi Lining Lysolda Lana Uhanaba Honaba Nate Dharma Amada Chairubasunate Angangama Lai Lamlanbada Angang Aduda Fataba Tahan Kibadu Taseng Ishor Tengnaba Oiba Tarbadi Afaba Mangol Pigadabani Adobo Angang Aduda Fataba Tahan Kiba Adugi Damakta Nuaitaba Fongdoktuna Tokiba Punsi Wari Adu Lizabani Mahak Mama Mapana Popiragasu Hauditi Mahak Miangini Lebakini Mahaki Wari Aduna Miamda Sopaleragadi Mahaku Miam Napi Haiki I consider Tokiba. Consigi ay history am ko gizaru bani masida mayam na kan bigalo nanda kan consigi wari ni haina kan biraga mayam na ay wari na mayam thamo iso ki balay ragadi mayam na ay bunga piu ha bo kamse lebak mayam mahamda amadi ugal gi uga sanami temple board ki chinnaw sing kuding maki mahamda ay wari sina mayam thamo iso ki balay ragadi mayam ay bunga Manipur Rifles Association ni makada shooter oina leiba sanore singi oiba paumi singuna bagi mipamama Manipur Press Club da pangthokre ngasigi paumi singuna badu da saruyaki ba shooter singi mohut sinduna RK sanahal na hai Manipur Rifles Association asi English singani taragataret ki October thadagi defam tawraga lakpa association amani association asi mathau tawhana ba shooter singi maike degi sat kayara khanna haijaraga so hojik fawda executive member na chingba sing Khandana Mathau Tohandana Lady, Maramasina Suter Singh Interesta, Marilainaba Authority na, Atubuma Tamda Executive Committee Khandana Association asi Tabak Tokan Bio. English ngani Taragaretagina Hojik Fabada Association asi Mathau Todana Lakpasida and Rajendra Kogomio Amana Association asigi Secretary in Charge ni Haiduna Tournament Pangtona Bahanjin notification Tolibasi support of the Hainasu RK Sanahalna Fundoki. Haukiba Jun Amada Moirang Tangjing Harawada Rongmei Furuki Fizol Amadi Jagoi Lana Utkiba Adu Bozaguru Amadi Furubasigi Akanghai Singa Tanahudabadagi Taukibani Masigi Damakta Lebak Praza Miamna Maruina Rongmei Furuki Ichilinau Singa Ngapi Amadi Lale Hainangasi Manipur Press Club da Fongdokba Paumisingo Nabamada Numiradu da Jagoi Yaurubasingna Fongdokre Paumising Nabadu da Jagoi Yarubi actress Bijuna Hai Hariba Jagoi Adu Kamlup Amabu Usita Tawaidana Utkiba Nati Makoina Akanghai Sing Tanhaudabadagi Soikibani Matunda Sigumna Amuk Totanaba Honaragi Amadi Makoibu Achumalambida Tumtopiriba Lupsing Busu Haina Laitana Tagachari Haina Hondoki.
सी अदुगी कल्चर थुगाई नुगी ट्रेडिशन थुगाई अदु हाइबा खतबा अदु मयाम थु इसाना वै इसाने अजरे खंगदबदगी अखोइना नुपीना सेटकदबा फी नुपाने इनबा अदुगुंबा मिसअंडरस्टैंडिंग अखोइना खंगदबगी अखोइना ओजाबुने फजना खंगजाहौदबगी असोइबदो अखोइ इसाना एक्सेप्ट तौजरे अदु मयाम हाइजनिंगबसे उजे उजे अखोइदा हेना अखोइदा दाहोइसु याउबि रोमै स्टूडेंट्स ऑर्गेनाइजेशन अदु अखोइबाइसु सानाजरे सिदाइसिदा पैसो हजिति वासिसु लोइनरबनिना मयामने हेना हाइदि फत्तबरोमदा संदोकिबगी महुत्ता अखोइबु सपोर्ट तौबियो खना सोइबदो अखोइ इसाने याजरे ngaphi matungda amu hanna soigadaba lakadaba anamaitu akhoi isana ngaptukjarage matungda somohana tawjaroi Pawising Unabatuda Rome Students Organization ki President Gentry Pamaina Hairiba Thodogi Matanga Jagoi Saruriba Singa Tungan Tunganba Rome Furuki Loop Sing Amadi Ahalaman Singa Punna Faminaduna Wakal Taminare Wenana Artist Singa Sibo Kanagumbana Tungda Karem Biratana Bugidamata Jagoya Dugi Video Sing Kaktat Pio Haina Sumiamda Apil Toki. ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯕꯅꯤꯅ ꯂꯣꯏꯕꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯤ ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯂꯣꯏꯁꯤꯟꯅꯤ ꯑꯗꯨꯒ ꯁꯤ ꯏꯁꯨꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊ꯭ꯔꯨꯠ ꯃꯦꯗꯤꯌꯥꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯅꯤ ꯑꯦꯟ ꯗꯦꯟ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯀꯔꯤꯗ ꯑꯣꯏꯒꯦꯔꯥ ꯊꯣꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯨ ꯗꯤꯂꯤꯠ ꯇꯧꯕꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯑꯗꯨꯗ ꯇ꯭ꯔꯦꯂꯤꯡ ꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯒꯗꯧꯕꯒꯤ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯤ ꯃꯤ ꯀꯅꯥꯝꯇ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯣꯏꯔꯗꯤ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯑꯁꯤ humanitarian ꯑꯣꯏꯅꯁꯨ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯁꯣꯔꯠꯂꯤ ꯊꯝꯖꯒꯦ. Andhra Pradesh ki Assembly Mikalda Mapung Fana Mai Paktuna Chief Minister Waikraba Jagan Mohan Reddy Bu Fajana Mating Pikiba Prasan Kishorga West Bengal ki Chief Minister Mamata Banerjee ga Yana Che Ama Kudyak Pinakrai. Andhra Pradesh Assembly seat Chamagatara Humudra Andhra Pradesh Assembly ki seat Chamaga Humudra Manga ki Manungda Jagan Mohan ki party na seat Chamaga Yankai aduga Lok Sabha seat Kun Manga Mak Phangki. Prasan Kumar na English ngani taraga marida PM Modi ki campaign da mating pangki aduga English ngani taraga manga dana Bihar da Nitish Kumar ki campaign da mating pangki haugi bachahida Prasan Kumar politics da yaukibani. Haryana ki Congress chief Ashok Tanwar na haiki mahapu lokthok ke harbadi nongmaina kapu Haryana ki Congress in charge Gulam Nabi Azad na Lok Sabha election da Congress party na seat ama fauba phangki dabagi matang da review meeting ama kaukre. Hanagi Chief Minister Bhupendra Hudana Ashok Tanwar da kana charge tauki haini. Lok Sabha ki Mikhalda Congress na Mighty Kibagi Daita State Party Chief Singna Lojaduna Pham Thadok na Krabani aduga Makoktagi Hauduna Makada Ladiba Party ki Miyoi Kudimaki Oina Ahum Ama Leragani Haina Gulam Nabi Azad na Lautoba Lekre Tanwar na haiki मेरे को अगर खत्म करने हैं तो गोली मार दो आई वो लोग तो क्या है बदी आई वो नौमैना कापो हाकी अयोध्या की म्यूजियम अमदा थमगदबा फुट 8 वांगबा लॉर्ड राम की मितम अमा हांगदोकनाबा उत्तर प्रदेश के चीफ मिनिस्टर योगी आदित्यनाथ हयेंग इराई नुमिता अयोध्या दा चटकदौरी मितम अदो लुपा लाख 35 पीदुना कर्नाटका दगी रोजवुड के सिंगला ब्लॉक अमदगी साबनी अदुगा लॉर्ड राम की Sayol Mangai Manungda Ama Weriba Kodam Ram Koina Sabani Aduga Lord Ram Gi Punsiasi Tangkak Manga Thona Khaidui Makoya Dudi Balram Rajaram Aduga Dulhar Ram Banwa Ram Amasung Kodam Ramni Aduga Bihar Ki Mithila region da Balram Oina Lali Dulhar Ram na Banwasi Ram Buna Madhya Pradesh Amasung Central India da Latnai Kodam Rambo South India da Latnai Hairi Aduga Ajodhya Sud Santhamasi in Soli Singamaga Chamapal Marifuga Darukta Linkakibane. Sanamagi Pauda Veteran Sports Organization BSO Kongjom Circle na Sinduna May Amadagi Techcham High School da Playground da Satarapa Mangasuba VSO Trophy ki winner Techcham Football Club TFC na Oikreg Football Tournament na Siging Asi Sanakiba Final Match da TFC Techcham na Bolero FC Singamay Bamo Lekaibu Pandal Ahum Amada Maitiba Piduna Tournament na Sigi winner Oibang Hamki TFC ki goal sing aduna team asigi jersey number 10 Bipin na minute kun mga chatpada ama aduga jersey number Taruk Suresh na minute ni futare aduga minute yang kai chatpada sankibane
Aduga Bolero FC gi amata ngairba goal aduna team asigi jersey number 10 Sobana minute tara chapeda sanki aduga ngasigi tournament loisinbagi thoramda YK College ki Associate Professor L Bondas RIMS ki Professor Dr. Y Nandabir amasung Manipur Government Polytechnic lecturer Soibam Tampa Devina thorongi athoiba michung thoromapu amasung athoiba michung aiduna tournament asigi winner runners up amasung best player takraba singda manasu yethoki Sports and Youth Development Association Saida Thawal Athopam Nasinduna Mamangta Megitang Nipal dagi Tim Tara Nipal Nasaryaduna Thawal Athopam Makalekaida Leiba Saida Ground Satharakiba First Saida Trophy A9A side under 17 men's football tournament ki Mapu Ufa Pungdongbam na oikre Ngarang Endeavor FC Wangjing amadi Ufa Pungdongbam anina tournament asigi sanakiba match ta apiba matangi manungda goal amamam chanabadagi tie break ta Ufa Pungdongbam na goal mari ahumda thoiduna tournament asigi mapu oiba ngamkibani Loisinbagi thoramda Wangkhem Kendra gi MLA K Megachandra Khangabo Kendra gi MLA O Suresh Kumar amadi Thawal Municipal Council gi councillor kaya saruk yaduna winner team da Lupali Singh Kuntra ga loina na trophy Runners team da Lupali Singh Kun Galoina na trophy amadi Best Discipline team da Saida Athopam Best Player Ufa Pungdongbam gi Rohit Top Scorer Ufa Pungdongbam gi Robinson Best Goalkeeper da Endeavor FC Wangjing gi Kennedy amasung Best Defender Endeavor FC Wangjing gi Thoibada Sel gi Manasing Kusinaki World Environment Day Thorongga Mari Lenana match Hojingai Mamangda MLA amadi players singa Saida ground da akoibada uchara kaya su thaki Aroibada Maroibao Umana Pizari YTB Local da Sports University Natana Atay Atopa Project Paikat Payaroi Haibagi Merareli Machakre Maheri Singh Taramna Upaki Thoromama Pangchokre Luinana VSO Trophy ki winner Texam Football Club na Oikre Masi Damatari MS Paodam Lusinjari Miam Momohana Krumjari